लमदम से थोकलिबा सही अमगा था अनि फाजिलकलबा कांगलुप अनि इरांग असि वरोसिन पुरुकनबा कुकी सिंगा वारी सानबा हौरे हाइना चीफ मिनिस्टर एन बिरेन फोंदोखिबा वाफम अदु अचुम ओइरमले अदुम ओइनमक वारी सानबा अदु यारुबा कुकी एमएलए अनि अमसुंग मार इम्पीगी प्रेसिडेंट जोसेफ मार कुकी सिंगना कुकी फ्रुपता नमथाक तंगो मियोय सिंगनि हाइना लाउथोकखिबा लोयना सोशल बॉयकॉट तंगनो फेप लौख्रे हाइरि लोयना ओइरकलिबा फिल्म असना कुकी जो सिंगी मरकता साउना चेतनबा अमसुंग सरंगनबा लेरे हाइरि पाउसना मखा तारिबदि मणिपुरगी इरांग असि लाक्सिनबा कुकी सिंगा वारी सानबा हौरे हाइना चीफ मिनिस्टर एन बिरेन फोंदोखिबा वाफम अदु आईटीएलएफ अमसुंग कुकी इनपिना सिंगबा तोंगान तोंगान बलुपसिंगना याखिद्रबा मतुंग वारी सानबा अदुदा साइतुगी एमएलए हाउफोरेट की गेन तिपाइमुकी एमएलए ngursanglu tipaimuki MLA hungsalur snate amadi mar impugi president Joseph Mar yauri haiba khangmangam le hairi maram asina makoi ahumbu kuki singi marakta namthak to mioi ni haina lauk thokle haina su cherol amana hairakni hawjik thokle ba irang asiga mai leana kuki singi oina semkhiba secret nampi intelligence department haiba group amana Zongam News Koba Kuki Singi Pau Senen Amada Tagalakiba Post Amada Haukiba Janawari Tang Punitoida Guwahati da Manipurgi Chief Minister N Birenga Kuki Lusingba Kharaga Unaduna Hawjik Thokliba Irang Asi Waroshin Proknaba Wari Sanare Haiba Wafam Ama Social Media da Viral Oiraki Madui Matungda Chief Minister N Biren Masamanasu Media da Kuki Singa Wari Sanare Amasung Waroshin Proknaba Thak Paikhatle Haiba Wafam Sing Phongdoki Adum oinamak kuki singi mahut sinuna wari sanakhiba mioi sing adu kana kanano haiba khangmangam leirakhibani wari sanabada yaukhiba mioi sing adu MLA Haukholet Kipgen MLA Ngungsalur Sanate amasung Mar Inpuigi President Joseph Mar ni haiba khangmangam lakhibani hairi kuki singi secret nampi intelligence department na Zongam News ta piba report amagi matungina Haukholet Kipgen matungina MLA Haukholet Kipgen asi lan hek horpagi Chief Minister N Biren ga wari watai sanaba mioi amani mahak highway semagi lamgi compensation tibada miyamdagi sen saba mishat amasuni haujik kangpokpigi minister gi phamphangna bidamak MLA Biren ga yamna naknaba masagi purupu yonthokpa mishat amasu oire hai aduga MLA Ngungsalur Sanate amadi Joseph Mar anidi kuki singi awaba taraba matamda khangsin usnana leiba amadi minister phamphangna bidamak Chief Minister N Biren gi wa taba mishakni haina su maral sirakni maram sing asina makoi ohungi mathakta kari action lawgadagi haiba chapsana khotnari harakli nakal amamda kuki inpi Manipurgi Information and Publicity Secretary na tholok pacherol amana kuki gi MLA ani CSO gi lusingba ama Chief Minister Nongthongmam Biren ga Guwahati da unaduna wari sanaki haibi matangda kuki inpinasu kupna thijille athu matamgi manungda chapchaba langlalang jin puthokpa ngamlagani haibi thajaba lei maram aduna kuki gi tongan tongan ba lupsingna amadi lanai mioi singna hiram adui matangda lali amasung summi haiba wafam chapchana khangdingai social media da pau sundokpa tobiganu kanaguma mioi singi mathakta action lawo matamda kuki inpigi wa taraba matung warep lawgadabani haina su cherol aduna hairakli